Tik Tok, Mobile Legend singwa Chinese app sing thingjinkhibada mapung oina sizinaramba miyoi sing kari oirakani. India amadi China gi lanmi singi marakta akan mamuknaba ama tha asigi saichat taraga mangara thoki. Thagdo adugi matungda leba asigi Prime Minister Narendra Modi, Home Minister Amit Shah yauna tuwan ba lanmi gi lusingba singna makhal amatada tuminna laithokloi haina phungdokiba laikhrabani. Ngarang Ministry of Home Electronics and IT gi sirol amada China na semduna puthokpa mobile application yankhaiga mapan India da sizinaba thingle haina lauthorakhi. Laibak asigi miyamna pamna amadi thawai tana sizinariba application singi manungda chaliba TikTok, Mobile Legend, Likey amadi browser makhal kya ama yarokli miyamna hauzik hangnaba haurakliba wafamdi matam lienba amadi thabak kayada maru oi haiduna thingjinkhibada application sing asibu sizinaramba miyamda achauba sapu ama pirakadra haibisini miyoi kyadi tofom khangduna mental problem phawa lakpa yai application sing asida sel phawa thadaduna sizinaba migi masing aduki mati laibak asida wangli haina miyoi kyana wakhalun pinarakli hana mapung ane application sing asibu sizinaruba miyoi saruk kharadi soidana awaba tholakpa yari internet ban tawkhrabasu soidana sizinadaba yade haina khalabadi VPN singba app sing sizinaduna semdok sadораktuna sizinarakpa yai haina su laibak asigi akhang hai kyana phongdoknarakli makhoi sing ase ayambana wakhal mapung phadriba miyoi kya su yaudaba nate maramaduna nuaitaba amadi wakhal sontaba sing tholaktanaba imung manungi miyoi singna phajana wakhal tahanbiba mathau tari loinana wafam asi maikai kyadagi hangnarakpagi mathakta achauba wafam oina maming leiraba political party da phawba warol thamkhiba miyamna thengnaribani hainasu phongdorakle aduga mayamna su kari mot leibibige habdu sunshuna comment box ta thambiramu aduga share tawjige and thank you.